ꯆꯤꯟꯗꯅ ꯋꯥꯟ ꯏꯟ ꯕ꯭ꯂꯗ ꯍꯥꯏꯗꯨꯅ ꯂꯥꯟ ꯍꯧꯃꯤꯟꯅꯔꯒ ꯂꯨꯝꯐꯨ ꯇꯧꯗꯨꯅ 1997ꯒꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯊꯧꯑꯣꯡ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯛ ꯁꯦꯡꯂꯛꯄꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇꯁꯨ ꯈꯨꯠꯊꯣꯛꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯊꯣꯛꯂꯔꯦ꯫ ꯆꯤꯟꯗ ꯕ꯭ꯔꯗꯔꯍꯨꯗ, ꯋꯥꯟ ꯏꯟ ꯕ꯭ꯂꯗ ꯃꯁꯤꯒꯨꯝꯂꯕ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯂꯥꯟ ꯍꯧꯍꯜꯂꯕ ꯃꯇꯨꯡꯗ ꯆꯤꯟ ꯀꯨꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯀꯨꯏꯅ ꯂꯣꯠꯁꯤꯟꯕ ꯌꯥꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯌꯥꯝꯕ ꯂꯣꯏꯅ ꯈꯪꯅꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯁꯥꯎꯅꯕ ꯍꯧꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯆꯤꯟ ꯀꯨꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯏꯔꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯊꯝꯈꯤꯕ ꯑꯍꯥꯟꯕ ꯄꯥꯟꯗꯝ ꯐꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯍꯥꯟꯕꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯝꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯃꯌꯨꯝ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯆꯤꯟ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯀꯧꯁꯤꯟꯗꯨꯅ ꯈꯨꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯩꯇꯩꯁꯤꯡꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯖꯥꯇꯤ ꯅꯠꯇꯕ ꯀꯥꯡꯕꯨꯁꯤꯡ ꯂꯩꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗꯅ ꯄꯥꯏꯇꯦ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯋꯥꯡꯃ ꯂꯥꯟꯊꯣꯛꯈ꯭ꯔꯒꯅ ꯖꯣꯃꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤ ꯈꯛꯇ ꯃꯉꯥꯏꯔꯦ꯫ 1998ꯗ ꯄꯥꯏꯇꯦ ꯅꯠꯇ꯭ꯔꯒꯅ ꯖꯣꯃꯤ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤꯗ ꯃꯥꯏꯊꯤꯕ ꯅꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯤꯟ ꯀꯨꯀꯤꯒꯤ ꯐꯨꯔꯨꯞ ꯑꯁꯤꯅ ꯃꯇꯝ ꯑꯗꯨꯗꯒꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯖꯔꯛꯄ ꯑꯗꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯍꯧꯅꯕꯒꯤꯗꯃꯛꯇ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯆꯍꯤ 10 ꯍꯦꯟꯕ ꯃꯇꯝ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯄ꯭ꯂꯥꯅꯤꯡ ꯇꯧꯗꯨꯅ ꯆꯤꯟ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯨꯟꯗꯥꯁꯤꯟꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯈꯠꯍꯜꯂꯛꯂꯤ꯫ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯆꯤꯟ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯣꯟꯖꯤꯟꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯩꯁꯤꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯂꯝ ꯂꯧꯁꯤꯜꯂꯛꯄꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯍꯧꯖꯤꯛ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯂꯕꯅꯤꯅ ꯆꯤꯟ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯄꯥꯏꯇꯦ ꯅꯠꯇ꯭ꯔꯒꯅ ꯖꯣꯃꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯤꯁꯨ ꯅꯧꯅ ꯀꯧꯁꯤꯜꯂꯛꯂꯤꯕ ꯆꯤꯟ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯁꯤꯟꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛꯃꯨꯛ ꯊꯦꯡꯅꯔꯤꯕ ꯑꯁꯤꯅ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯇꯧꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯇꯥꯜꯂꯤꯕ ꯑꯁꯤ ꯐꯪꯕꯒꯤ ꯆꯥꯟꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯦꯝꯃꯤ ꯍꯥꯏꯕꯁꯤ ꯂꯥꯟ ꯍꯧꯔꯤꯕ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯂꯨꯞ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ CSO ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯗ ꯀꯨꯀꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯦꯇꯦꯒꯣꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯑꯣꯏꯅ ꯀꯥꯟꯅꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯜꯂꯣꯡ ꯀꯌꯥ ꯑꯃ ꯁꯤꯜꯂꯤ꯫ ꯂꯝ ꯍꯦꯟꯅ ꯂꯧꯁꯤꯟꯍꯧꯅꯕ ꯀꯨꯀꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯍꯧꯅꯕ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯊꯥꯗꯔꯛꯂꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯂꯧꯍꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯟꯕ ꯂꯥꯟꯖꯪ ꯑꯃ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯜꯂꯣꯡ ꯑꯁꯤ ꯃꯈꯣꯏ ꯃꯁꯦꯜ ꯈꯛꯇꯗ ꯅꯠꯇꯅ ꯑꯇꯣꯞꯄꯗꯁꯨ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯆꯠꯊꯔꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ ꯑꯁꯤ ꯄꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯄꯤꯗꯕ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯑꯗꯨꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯝꯊꯕꯁꯨ ꯅꯝꯊꯗꯅ ꯅꯈꯣꯏꯅ ꯊꯣꯛꯄ ꯑꯉꯝꯕꯗꯨꯅ ꯂꯩꯌꯨ, ꯅꯈꯣꯏꯅ ꯉꯝꯕ ꯇꯧ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯔꯥꯡ ꯑꯁꯤꯕꯨ ꯃꯊꯟꯇ ꯅꯦꯝꯊꯔꯛꯄ ꯉꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯟ ꯌꯥꯝꯅ ꯇꯥꯁꯤꯟꯗꯨꯅ ꯂꯝ ꯌꯥꯝꯅ ꯀꯟꯍꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯅꯛꯅ ꯈꯨꯟꯗꯥꯃꯤꯟꯅꯗꯨꯅ ꯂꯩꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯩꯇꯩꯒꯤ ꯂꯝ ꯀꯌꯥ ꯑꯃꯗ ꯃꯈꯣꯏꯅ ꯅꯧꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯪꯀꯔ ꯁꯥꯖꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯪꯍꯧꯗꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡ ꯑꯗꯨ ꯅꯝꯐꯨꯗ ꯃꯈꯣꯏꯅ ꯈꯨꯟ ꯇꯥꯍꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯃꯩꯇꯩꯁꯤꯡꯒꯤ ꯃꯤꯡꯗ ꯂꯩꯕ ꯆꯤꯡ ꯃꯆꯥ, ꯎꯌꯣꯛ ꯑꯃꯁꯨꯡ ꯈꯥꯁꯂꯦꯟ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯃꯥꯡꯗꯁꯨ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯂꯩꯕꯨ ꯂꯩꯁꯤꯟꯈ꯭ꯔꯒꯗꯤ ꯍꯦꯛꯇ ꯇꯥꯟꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯩꯇꯩꯁꯤꯡꯒꯤ ꯂꯝꯗ ꯈꯛꯇꯃꯛ ꯇꯧꯕ ꯅꯠꯇꯦ, ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯀꯌꯥ ꯑꯃꯗꯁꯨ ꯌꯥꯎꯔꯤ꯫ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯂꯝ ꯀꯌꯥ ꯑꯃ ꯐꯥꯎꯗꯨꯅ ꯆꯤꯡꯃꯥꯏ ꯇꯦꯝꯈꯥꯏꯔꯒ ꯑꯅꯧꯕ ꯂꯝꯕꯤ ꯀꯌꯥ ꯑꯃ ꯀꯨꯀꯤꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯂꯤ꯫ ꯃꯤ ꯇꯥꯟꯅꯗꯕ ꯑꯁꯣꯡꯕ ꯎꯃꯪ ꯑꯣꯏꯅ ꯂꯩꯔꯝꯕ ꯆꯤꯡꯃꯥꯏ ꯀꯌꯥ ꯑꯃꯁꯨ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣꯛꯊꯣꯛꯇꯨꯅ ꯑꯅꯧꯕ ꯈꯨꯟꯁꯤꯡ ꯃꯈꯣꯏꯅ ꯇꯥꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯤꯁꯤꯡ ꯌꯥꯝꯅ ꯈꯨꯟꯗꯥꯖꯕ ꯅꯥꯒꯥꯁꯤꯡꯒꯤ ꯑꯄꯤꯛꯄ ꯈꯨꯟ ꯇꯥꯃꯩ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯂꯝ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯕꯪꯀꯔ ꯁꯥꯖꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈ꯭ꯔꯦ꯫ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯃꯗ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯣꯏꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯆꯠꯅꯔꯝꯕ
ꯈꯣꯟꯁꯥꯈꯨꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯂꯝ ꯀꯌꯥ ꯑꯃꯁꯨ ꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯂꯩꯂꯣꯟ ꯋꯥꯏꯐꯩ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯅ ꯁꯝꯕꯜ ꯈꯥꯖꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯧꯁꯤꯜꯂꯛꯄꯒꯤ ꯆꯌꯦꯠꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯉꯩꯗ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯁꯤꯟꯗꯨꯅ ꯈꯣꯟꯁꯥꯈꯨꯜ ꯈꯨꯜꯒꯤ ꯍꯦꯛ ꯃꯃꯥꯡ ꯑꯣꯏꯔꯤꯕ ꯈꯨꯟ ꯆꯪꯐꯝ ꯖꯒꯥ ꯑꯗꯨꯋꯥꯏ ꯐꯥꯎꯕ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯂꯝ ꯀꯟꯁꯤꯟꯗꯨꯅ ꯕꯪꯀꯔ ꯁꯥꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯑꯣꯏꯕ ꯏꯔꯥꯡꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯅꯥꯒꯥꯒꯤ ꯈꯨꯟꯁꯤꯡꯗꯁꯨ ꯂꯝ ꯂꯧꯁꯤꯟꯗꯨꯅ ꯕꯪꯀꯔ ꯁꯥꯖꯤꯜꯂꯤꯕꯅꯣ? ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯃꯩꯇꯩꯁꯤꯡꯒ ꯂꯥꯟ ꯇꯧꯕ ꯈꯛꯇ ꯅꯠꯇꯦ, ꯂꯥꯟ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯈꯣꯏꯒ ꯃꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯅꯧꯕ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯆꯥꯎꯊꯣꯛꯍꯧꯕ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯕꯐꯔ ꯖꯣꯟ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯖꯒꯥ ꯑꯁꯤꯗ ꯃꯈꯣꯏꯅꯗꯤ ꯆꯪꯁꯤꯟꯗꯨꯅ ꯂꯩꯁꯤꯟꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯦꯟꯅ ꯃꯈꯣꯏꯅ ꯂꯧꯁꯤꯜꯂꯛꯄꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯍꯌꯦꯡ ꯏꯔꯥꯡ ꯅꯦꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏ ꯍꯟꯍꯟꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯒꯦꯔꯦꯟꯇꯤ ꯑꯗꯨ ꯀꯅꯥꯅ ꯄꯤꯒꯗꯧꯔꯤ? ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯆꯤꯔꯨꯁꯤꯡꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝ ꯑꯗꯨꯗ ꯅꯧꯅ ꯀꯨꯀꯤꯁꯤꯡꯅ ꯀꯛꯂꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯂꯝꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯆꯤꯔꯨꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯌꯥꯎꯗꯦ ꯍꯥꯏꯔꯤ꯫ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯀꯌꯥ ꯑꯃꯅ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯗꯨꯅ ꯂꯩꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯄꯤꯛꯂꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯇꯣꯞ ꯇꯣꯞꯄ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯂꯩꯖꯔꯤꯕ ꯑꯁꯤꯕꯨ ꯃꯨꯠꯊꯠꯅꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯤꯕꯨ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕ ꯂꯨꯞꯁꯤꯡ ꯑꯗꯨꯕꯨ ꯃꯨꯠꯊꯠꯇꯨꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯕ ꯑꯩꯒꯤ ꯍꯥꯏꯕ ꯇꯣꯈꯥꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯕꯦꯁ ꯇꯧꯕ ꯂꯨꯞꯁꯤꯡ ꯑꯁꯤꯅ ꯃꯍꯨꯠ ꯁꯤꯟꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯤꯜꯂꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯥꯏꯄꯥꯛꯄ ꯑꯃ ꯑꯣꯏꯔꯤ꯫ ꯃꯁꯤꯅꯁꯨ ꯂꯣꯏꯕ ꯅꯠꯇꯦ, ꯍꯧꯖꯤꯛ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯂꯥꯟ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯒꯤ ꯃꯔꯛꯇꯁꯨ ꯑꯗꯨꯃꯛ ꯌꯦꯡꯊꯤꯅꯔꯛꯈꯤꯒꯅꯤ꯫ ꯆꯞ ꯃꯥꯟꯅꯕ ꯐꯨꯔꯨꯞꯇꯁꯨ ꯑꯅꯤ ꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯑꯣꯟꯁꯤꯟꯅꯔꯛꯈꯤꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯈꯛꯇ ꯊꯣꯛꯄ ꯅꯠꯇꯦ, ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯨꯝꯅ ꯊꯧꯁꯥꯕꯤꯗꯕꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯤ꯫ ꯃꯔꯝꯗꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯏꯟꯇꯔꯦꯁ ꯑꯃ ꯂꯩꯔꯤ꯫ ꯊꯥ 9 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯂꯥꯎꯒꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯎꯗ꯭ꯔꯤ, ꯊꯕꯛ ꯇꯧꯒꯗꯕ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯇꯧꯗ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯣꯟꯅ ꯇꯩꯅꯕ ꯈꯪꯖꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯃꯔꯝ ꯑꯁꯤꯅꯁꯨ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯕꯒꯤ ꯃꯔꯝ ꯑꯃꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯅꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯊꯧ ꯇꯧꯒꯗꯕ, ꯇꯁꯦꯡꯅ ꯃꯊꯧ ꯇꯧꯒꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯣꯏꯅ ꯃꯊꯧ ꯇꯧꯍꯟꯁꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯈꯣꯏꯁꯥꯎꯅꯔꯕ, ꯑꯋꯥꯕꯗꯅ ꯊꯜꯂꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯑꯁꯥꯎꯕ ꯑꯁꯤꯗ ꯏꯔꯥꯡ ꯊꯣꯛꯍꯟꯗꯨꯅ ꯇꯁꯦꯡꯅ ꯍꯪꯐꯝ ꯊꯣꯛꯄ ꯋꯥꯍꯪ ꯑꯗꯨ ꯍꯪꯍꯟꯗꯅ ꯂꯣꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯥꯟꯅꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯔꯤ꯫